Hauzi Pawin Mareba Pauda, Tabak Tawagi Matam Reba Mui Singburi, engaged Tawduna, Department Singasis University, Cabinet and Lotung Nabatistan Lokibasina, Department Yakudong Sad Bamayonabaya Heidi. Kurumjare, Istv Manipuri Pawmeng Tabi Sing Butram Noxere, Hauzi Paw Sandong Pizare. Tabak Tawagi Matam Reba Mui Singburi, engaged Tawduna, Department Singasis University, Cabinet and Lotung Nabatistan Lokiba, Asina, Department Yakudong Sad Bamayonabaya Heidi. Istv News na Fangba, Tongan Ba, Source Kimatungina, 100 Cabinet and Lokiba, Kongtangasi, Karahena Kumna Kantaduna, Tabapakal Hodrabadi, Maruena, Engineering Department Singda, Chauna, Hobalakadi Heidi. Makok Thongba, official Degi Horaga, executive engineer Amadi SO Fauba, Makoina Puri Batabak Adu Punanaba Mi Latabana, Tangai Fadana, re-engage Tawduna Mohana, Department Singna Seasonabani Heidi. Re-engage Toriba Singi, Mahut Mensinaba, Tabak Hana Paketpaki Mahuta, Hana Makui Bulok Toknaba, Tabakoina, Pakalabadi, Department Kradi, Mato Tawada, Soidana Akaibalak Payai. Few Masida Sarkar Gibrele Nabasingna, Hana Tabak Pakatringa Kupna, Yakshin Haningbagi Apamba, Tamlagli. Mahosagi Khalkaidana Ngaktuna Tamlaga, Lamdamasiki Praza Singna, Isingi Awaba, Amadi Sinjaki Awaba Laitana, Hingnaba, Lam Koiva Singi Mapam Semgatuna, Maliamda, Masak Tokpa Lamdam Amo Henaba Pandamda, Manipur de Lady Bachingi, Mapam Sing the Pakat Payaba Tabak Toram Sing, Pakat Pahoragani Hana, Forest Minister T.S. Kumana Fondokre. Wapam Singasi, Pawi Singamadi Marinaba, Department Kimio Shingalena. Ngarang Androgi Nungkota Satuna, Mapamada Ahan Boina, Kari Tabak Packet Payavagi Haiba, Yaksin Bagi Kongsata, Fongtokibani. Things in a quickie, Nunkoti, some part kara, the Kramna Androgi, Kram Reserve Forest Land, Quickie Reserve Forest Land Haitara. Then from the quickie says the one to one bab, I would see political surgery, Sati Pakapa, Tabaxi Pakatpa, and the environment is Tabaxi, the Pakatpa. The forest that is Maruko, Simiamsi, Simiamsi plantation Togana, Tongana department, concerned departments in the Hero Department, Tanakanda, Simona Loikan is the we are gazy. Kaitel Ahung Yakwebada, Street Bander singing Masing Hangalapana, Kaitel Manung the perform family by my Belsing, Pot Sitabana, Awabakaya, Mayonari Haina, Nasi Kaitel Manunda, Popum family Winnipisina, Wakan Mipam Sachakre. Khwairamanupi Kaitel Sinfam Amasung Saktang Kanba Luki General Secretary, Tinguzam Ongbi Rani Debina Fongdorapada, Kaitel Ahumasi, English Gunitara Ginda Bember the Sangaduna, English Gunitara Matogi January Ahunda, Imai Belsing, Mapamasida, Hongzinduna, Kaitel Pamlapani. Makoina Hongjandringi among Old District Hospital Saba, temporary market set up upon Pambi, Lissing Marirom, Port Jonduna Rambani. Mafamasida government, Street Bander Singi Port Hapamadi, Yon Bagi Mapamoina Piduna, Kachela Humasia Kwebada, Street Bander Sing Amata, Fam Haloi Haina, Matamadugi Sarkarayanaba, Lake Rabani. Kachela Humasigi Kwebada, Street Bander Sing Masing, Hena Pamjila Wasina, Kachelgi Kweba Sing, Mosin Badanatana, Port Sitpagisang Hantale, Mohotki Minister na Kachel Yakweba Sing Luna na Thamnaba Lakolaliba Khongthang Budi Thagat Pafongdokli Adubu Naga Nala Amadi Nambul Turagi Matakupsin Kraba Mapam Masida Public Parking Pinanaba Silam Badugi Mahota Street Bander Sing Yoba Mapam Silakpa Si Yaningde Masida Akwebagi Mioi Kiana Popam Kannana Bhonabada Charang Nabakaya Thorok Liba Si Government Asina Matam Chana Yangshin Hogdabagi Orakpani Haiki Adu sungna na tabida koi bida leiba mayam sigi perform kan ba loin tholakpa sumaina perform kan ba tholakpa mayam jena hujikti ising isaugdana kaithela koi bije Istv mayam jena sing thingam jena henkaleba masi leita lai nung siba mayam na ju kaithen saba khudingi perform phangong na baina ma de association sema puthokpa mayam je government matang matam chana thinghogda badagi masi sigum irang je tholakpa neba sine maram oiraga nongmai chara tanjaba laiba imai ben mayam sibu su government yamna akhoi one sided oiba adagi karang makhana injalaga tawba mong dongna uhaleba masi akhoi yam laiba thibane na haijaning Amaramda Sarakan Handak Paikhalaliba Imphal City Luna na Thamnana Bathabak Asina Street Bander Singda Chauna Saiteng Pire Kachela Hungya Kwebeda Su Pofam Pambaya Handre Film Masida Lambiki Nakanda Port Yolaga Hingnana Bahonariba Pofam Pambi Nupi Kaya Awaba Mayok Nare Haina Fongdoragli Ado akoina nungtigi si sorokta phambaje akoigi damakta di phambam laite sangbam laite manungda samuraju
adum tali temporary changre adum tali aduna akhoi di phambam leitamni na sorong matai da hojo jikse adum phami ado government na nangrang na laktho me ba order dui matungina mayam tholaga somda phami je asida sangji lubojo akhoi adum tanthora bani na akhoi phambam leitabani na akhoi je karamba mafamda phamuge karamba mafamda akhoi pusin bidawrige ado akhoi ju no mai hingna ba isa isu thangna ba tholakpani na akhoi ju mafam jaba jaga ma pibiyu akhoi phamda baji pung ani makhai ahum dagi mayang bandagi nga pukhalaga laksare adubu phambam je laitabani na numi nini humni sure hujik su phamdana adum ayuk dagi laibani phambam jigi phangauraga di haidana adubu akhang hai gi matungi na moina anakpana loi kanjana dana phamba phangdres akhoi istebender mapanda phami asigi dustbin mapagi asidai da adubu municipality lai sibai lai noi phamba yaroi haidana hai adubu akhoi ju ain gi matungi na phamba yaroi da akhoi phamja de adubu sumai sum nungti gi sum phamdraga di isa laik tamada kai borakani wajai Uripokta leiba Yaivirel communication degi Bengaluru amadi Imphal tholakadaba flight ticket kaklubada awaba nangle haina oinam bazar degi nongthopam Sarachandra Singhana phongdorakle mangna makhatana phongdorakpada January 19 da Bengaluru degi yum amagi mioi manga Imphal da tholoknaba Yaivirel communication da flight ticket book toki April ahum gi flight ticket adugi Jet Airways ki PNR tharaki April ki tang ahum da Bengaluru airport ta mafam adudagi Kolkata fawgi ticket Jet Airways the pirak laga Kolkata degi Imphal phawgi ticket pirak tabana khudong sadba kya mayonaki tungda Jet Airways Imphal gi oina flight service lekhre hairakpadagi amu hanna miyamda saungna sarangna ba pohan ki haina phongdoraki communication degi January 31 singani trate takakki Samsung Galaxy Note 7 kusun bai yaroi haibagi SMS tipiraki aduga ticket cancel tawagi wafam tipiraki makoi asigumba negligence sina aikoda ing athembaduda yamna owa piki Jet Airways na Imphal service kakibagi paw aikoda phangkide thawngi mawangda kakiba ticket amabu tarisu thoidana thambiramba flight bayramda da khangalakpa sigumba Jet Airways gi thawak kuto sigidamak mari lenaba authority na lokapon tokwa sin lokapinaba thanganjabani Lining Thau Sanamahi Temple Board ki President ki Farm Chief Minister na Henbinaba amasung Lining Thau Sanamahi Lai Maharaj bu masa gi asing kanglada pushin biu haina luang nonghum sangna thadorok pachero lamana khangalagli Serolesna Chief Minister gi puning singchiladuna Pandit Loishangi matang asidi hanegi Chief Minister yang maso saizana Lining Thau Sanamahi Temple Board ki makha da thamlagani haina English singabaga chamapan mudrani pan gi April thada loktoktuna laikrabani hairi Hausi Paugi Martan Atema Prematang Dozari. Combined tutorials for CBSE admission open. Class 9, 10, 11 and 12. CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Location course for Navodaya, Sainik and Outsiders. Class 9, 10, 12. For details contact Combined Tutorial Office, Sagolban, Moirang Larak Machin, Bus Parking Imphal. Bread from Likla Bakery. Oza Pain Relief Ointment Khwang naba kok sikpa tang sikpa phu naba na singbada sinaba yarba lipsap group na puthok saba Oza Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. PCM tutorials Kesampat Kesamlekai, a well-established tutorial classes for class 11 and 12 foundation course in physics, chemistry, biology and math.
from well-experienced and dedicated teachers. Admission open. Class commencing from 13 April 2017. Individual subject option available. For details, please contact PCM Tutorials Kesampat Kesamlikai. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Unified Academy admission open. Class 11 and 12 foundation course. Subjects physics, chemistry, biology and mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakatel Bazaar, Airport Road. Hakchangi labor solatpadagi producing attaba hakchang choktarba tumba chaba yaraktaba khong hama nungarataba singidamat amatta ngaraba upaidi jolip syrup amasu jolip capsule wo changni sinabi. Classic Hospitality Training Institute na offer tawzari. Free 3 months course, 1 month theory and 2 months internship at Classic Group of Hotels for minorities and OBC candidates only. Course Singdi Level 1 Certificate in Front Office Operations, Level 1 Certificate in Food and Beverage Service Operations, Level 1 Certificate in Housekeeping Operations. Lagliba April Taratariti class hauzagani. Akak nabasit masingni khudong jab asilaw bihaw akupa marol gidamal. Classic Hospitality Training Institute, Babina Diagnostics Building, 3rd floor, Rims Rota. Contact to view. Break ki matung da taram na moksari makata pa pauda lamsang kendragi tokthong aifai vi amasung tokthong ayung bigi mafam sing yauna ate mafam kya da sai tara manga thangna bai sing phangdana lakiba du ngasidagi phangan bangam le haina lamsang kendragi MLS oriba planning gi deputy chairman S Rajen phongdokre lamsang bazar gi thong manakta ngasi tokthong area gi oina ising pinanaba lekai mian hona kibadu Rajen makhata na haikibada Kendra Sigi Laikai Kya Ising Piba Hore, Saliba Sahi Asigi, Mayai Chanba Matam Dadi, Kendra Sigi Mapam Pumnamakta, Tangnaba Ising Panganabagi Pandam Tamle. Lambi Kya Su Koila Stananaba Project Sambaloide, PDS Ki Polam Sing Mapung Pana, Pangangani. Housing Stairs Asita Puriba, Toti Pipe Kya Pataba Yawana, Pipe Sing Sindongnaba, Marinaba Department Sing, Kok Sungchinaba Hore, Department Kya Gi Sanpam Sing Hanganaba, Center Amadi NEC the Taksinaba, Honari Haiki. Koi honaraga koi thiengabada March May tha sibaw gi manung dai koi scheme ji loiraga koi sing pitakani adu scheme ji loidringe marakta ngarang chief engineer ga koi lamdeng ji koi athuba iroi semdagi ngasi huliba pipes te hulaga pithakna bagi damakta koi pipe thijan biro haidana koi pipe thiba engineering department na pipe thiba hogre pipe si hek atoba source tagi pusalaga hek phangbaga lamdeng je in the month of the April before the Chairao Bagi Mamang Sing Pitana Honagani, Hanagi MLSU, Toti Sing in a Sweden Pitagani, I was a senior in Tamis. Langol Tarungkulgi, Guiganung Villas the Kiliva Transformer se Mars Tang Contra the Giakidre, Masna Maram Ojuna, Miam the Maruina, Maharui Sinda, Sound Kudong Satwa Mayonare. Atuba matamda marilay naba singnam yeng changduna transformer asi semjin view haina Guigalong Village Authority Langolna marilay naba singi pongning singchilagle Tamenglong district ki Khopum Tampaki Satudai Village talaiba Khopum Khogdom haina khangnaba meter yangkai hena wangba waterfall asi lamdam adungi khunja chingna tourist spot ama oina sengwat haningbagi apamba phongtorakle Khopung Kaichel dagi makha fangna kilometer ahumlom chatlag laiba waterfall asi jahi supa ising kangdaba maramna mafam asida tourist spot ama sarakana sembirabadi mafam adu sakhatpada natana lam koiba singi khwaidagi nungaiba mafam singi manungda ama oiba ngamgani haina lamdam adongi khunja mana phongdoragle si waterfall si Khopum Khodong haina kowe si se sahi cha kaya dagi si natural oina mahausa oina ishona pibiba si kumba waterfall ni mi semba sembi banate si asi taurak ko matam yamna ekoi di deputy chief minister su oramba sriga khangam hai se hojik su MLA oiriba mana tauba yawa matam kya se hojik chakre magi matam da amata taubi dre visitor tourist visitor kayamuk langning na su si thong lambi phattabagi
waiting shed race how fatabagi adu langning rasu lakpa ngamtaba kya su lekre haukiba chahi kya da adu hojikti anoba Manipur da anoba sarkar BJP na lead toba government larabanina asikumba area beautification kisi waterfall area beautification race house kumba kari kumba waiting shed kumba fazana lambi thong se fazan sabiradi ato atokpa mafam dagi su mi kya laraga asigi khapum gi economy da khara matang su pigni haibse ekhoi thajaba le do BJP government Manipur housing ji oribasina si thabak si paikhatna ba ekona hona view haibse aina haininge adugi mathakta tourist spot khakta natraga sisa mini hydro power su lothokpa yabani adubo matam chana tobidre adubo hojikte anoba government larabanina ekhoina anoba government sina fazana asikumase ningthina tobigni haibse aina ekhoina thajaba Manipur bu tourism industry na hingangani haina lenga na kayarak hanna wasak lagasu fajaraba min yeningada mafam di lambi thong changpham leitaba yengnaba yeng promote tabidabna maram orga lotuna thamni asumba fajarba mafam ase lenga na mapan thona mi khanghan nanaba hotnaduna lam koibsing puning chingsalagadi maikai asomgi miamsu hena chakhapa hena nungaba purakani haina khawpumgi miamna phongdok narali cameraman jiban galone na pogdam jari ba nikthakam sana jaw mitai khawpum Iram nala funjinduna yum amadi dukan kya sajinarakpadagi nong khara kanne hek chubaga khusiem gi chok tholiba si ko hannaba pandamda khurai ahong gaida leiba Eastern Education Club na kon mafam singda iram nala funjiliba sing tokhai gadori ngasi club asigi member sing amadi soibam lekai da leiba citizen club ki member sing alona club asna koliba mafam singda leiba iram nala gi pibam yengsankre Janam Stavalami Naget the Lariba, Dren Asigi Matakta, Lam Kopchin Duna Dukan Amadium Sajiliba Singh, Mapu Mapun Lokok Trabadi, Laliba Tang Taretagi, Club Ki Miwashina, Subsana Tabapakat Pahoragani Haina, Citizen Club Ki Secretary, Banavina Fontaragli. Sing Isauda Kana, Hojiksi Hyman Matolo Hadna, Yam Sauna, Sing Tumdana Lady, I was in a Sins Club Maketagi, Hajari Aduga, Akoina Hojik of Zagadorisi, Atumatamda, Nala, Kotsagani, Aduga Rekai, Akogi Lebiriba Kurimagna. अखोई वारो बिदनाबा माय मागी कोट लेबा नाला सिंग से अखोई कोचरी बिसे मतेंग पांगबिउ अदुगा मायगी हारिबा जगा से जा इंक्रोस तोरिबा अखोई नाला लेत्रिबा युम थाजलिबा खोलिबा मयाम से इसा इसाना युमगी मियोय सिंगना लौथोकबिउ नतरबिदि नतरगदि अखोई क्लब अनिसिगी खुसम नरगा अखोई जेसीबी तरोगा नाला से चुमटिंग चुमना अखोई कोट कनी अदुगा असाइदा साजलिबा नालागी मथक लाइबि लोइनबा अखोई थुगाइजरकनी हाइना अखोइना सेंस क्लब की माइगैदगी अमसु ईएससी माइगैदगी हाइजरी Eastern Education Club ki Secretary Gozer na Fondorakpada Club asigi akoibada leiba drain sing sengdopagi thabak chatharagani minu thongdagi haitharakpada gari yadaba mayan thamjinduna satok chasinda khudong chajiba sisu sarkar gi mai leinaba singna yangsan biu haiki isi panana ba amsung nara sing sisen ba government ki mem singjaningi loinana haiba si tawiratrabadi datraga akoina chai khudingi sumsengdo leingamade government di action block de akoi abuhanna lambiji thimbi khongyam Prabhu Ram Pokpagi Numit Ram Navami ki thauram ngasi wangkhading them pukri mapan de leiba Ramji Prabhu da pangthokre Ramji Prabhu ki Sevayat Committee na sindna pangthokpa thoram aduda Prabhu Ram gi fizol hongba puja tawba amadi lukkatpa galoinana Daishon Tilson gi thoram pangthokhi Kumbi Kendragi Torabung Gram Panchayat ki manung chanba Fogoksaw Ikhai Mayai Lekai de leiba Government Added LP gi fibam nongmagi soksilakpada natana school asida mahairoi sing lairik tamlaktaba jahi manga taruk helakle hairi school asigi phibam nongmagi soksilakle infrastructure sing intinaitre lamdam adungi nupi amana phongdorakpada athuba matamda sarkar gi paril leinaba singna school asi angsen biduna sabsaba infrastructure sing thambaga loinana oza sing mathau ningthina tahonduna school asi hingat hanbiu haiki jahi manga mu pharamane khal ana koi di thumbai school da di phari me koi di ngang pasha chaure be di koi free ek kai pakha me ya ore free thi ya te inka loction gi ata resum bujil lai trabni na dum tamda ya da dum listi di thajil kan bote dum se sum ta te dum asau bot pot la kan da la ge budi khal laga di seman ningi du go maina kano to boi je thawoi ni chongthok chi ni to ge na chongthok pe mi lai te
Tagyal Khongbal Gram Panchayat ki Pradhan Kangjam Somolatana members singa gusamaduna Tagyal Khongbal gi ising ichawna sohalaba imung singda cheng yen thokre mari lainaba singa su miyeng jangbiyu haina Tagyal Khongbal Mayai Lekai Masai Bema Mayai Lupki KSS Sanjina phongdoragli Kangpokpi Police Station gi manung janba Kanglatomi Bazar manak laiba Government Hindi Secondary School gi manak amasung Kanglatomi Bazar gi mafam singda school gi manak nakna miyoi kharana yuyon bagi thabak chathare haini Kanglatomi Gram Panchayat ki Pradhan Sivakumar Bhasna na phongdorakpada asigu bathabak asi makhata na tawdanaba mari leinaba singna miyeng changbinaba kayarak hanna haikhrabasu ngasi fawba thabak paikhat pidre haina pendaba phongdorakli Angang singna su mato asi tamkhigedra haina ko yamna ki ini paijai aduga concern authority sida athubada kari action lawba yabra action se lawkhatpio haina request tawjari Haujila selakpada mariba pau amhana Thabak tawagi matam loiraba miyoi singburi engage tawduna department singa seasonary basi cabinet na lawthoknaba decision lawkiba sina department kya kudong sataba mayongnaba yai hairi Hauzi Pawagi on the Istv Manipuri Pau Matang Salojere, named Tabi Mukhana, Krumzari.